Manipur trending news na tungan-tungan ba wala source dari ko charga mata-mata di oiba maru oiba ipaw sing patukan khangam jari ngasi mak Manipur da CSO ama oiba kokomina mapalam dagi refugee immigrant sing tathu haiduna India sarkar da kya lawrabasu kabidri adubu Assam dagi illegal immigrant sing amamda oina tathu kadi haiduna Amit Shah di haidi Union Home Minister Amit Shah gi Assam Congress ki manung channa ngasi Dibrugarh gi Khanigar background da pangthopa miyam gi mifum amada mahang na wangang bada Assam dagi illegal immigrants in kudimak amamda oina masak khangdokuna tathoki gani haina phongdokre Amit Shah hai Assam da lona yada mo ongda changsilakpa illegal immigrants in asi ningtina yangsil hongda bana state asigi demography da chawna ahong balak hale demography da ahong balak pasina Assam gi culture lam amasung identity da achoba threat product le hairi illegal immigrants ingi makuttagi state asi BJP khakana kanba ngamgani hairi adu maraksida Manipur da tholiba irang asi India sarkar na haibadi Amit Shah amadi Modi jina Manipur da leiba maru aina kuki amadi maitei adubu maitei asi indigenous ni hariba kuki singa sidi immigrant na tabra amadi foreigner na tabra haibasimak thamjage illegal immigrants singna Tanjingagi umangi lam amadadi Srimati Shankar Dev ki area singda fawba lam kopsin bagi thabak tawduna leramle mamang da leramba lengakna Assam da illegal immigrants sing asi atat akham leitana changsil haktuna vote bank politics tawgi damak asoiba asi lerapani asoiba asi BJP na chungthoknaba honaba galonena Assam gi yelho community sing bu khaktana thamnaba leptana honaki gani haiki Home Minister Amit Shah gi khongsit ki matung ina mahakna Dibrugarh da Assam Legislative Assembly gi anisuba complex sangatnaba urep uyung tamnamba galonena wildlife health and research to mari lenaba infrastructure yauna lupa crore lising amaga chacha rongi orgeta batonga tungan ba development project sing sangaram ki Amit Shah na makha taraduna Dibrugarh da sagadoriba anoba assembly complex asida MLA singi residential facility thamlagani amasung masina matam sangna Dibrugarh na Assam gi anisuba capital oinaba state asigi takot lambida achoba thongtang lawduna laglibasi hen kumang choksil hanba ngamlagani haiki Chief Minister Himanta Biswas na state asida infrastructure development ga mari leinaba thabak tharam kya mai pagna losinba ngamhanaba takot khongjal asuki matik yangsilibani pangtokadariba assembly mikal asidasu Assam da thangna ahumlak suba oina BJP gi lengak lakani haibagi thajabalai haiki mamang da lerba Congress lengak na Assam gi development ta mai osilam dabda natana state asi tangdu laita da phimda thamamki hongjing maksu Congress ke lusingba singa India gi awang nopok lamdambu ikai khumnaba utti Republic Day gi thorumda Congress lusingba Rahul Gandhi da President Draupadi Murmu na pikiba hamosa adu miyam mangda inkidaba haibasi awang nopokki traditional culture bu ikai khumnadabani voter khudimangna Assam da mayok nariba illegal immigrants singi issue asi yengsinabagi damak state asida amuk khanna BJP gi lengak lehalchi haiki amarongana kari hairi BJP na awang nopokki miyambu atonbigi machagum uhanbire Union Home Minister Amit Shah na Assam khongsit ki manung chana Congress ta onsinduna Assam bu Congress lengakna mirai biki haina phongdok khraba matung Congress ki media and publicity department ki head Pawan Kherana awang nopokki miyambu politics ki miyengdagi hauna mirai duna atonbigi machagum loina duna lagni basi BJP ni haina phongdokre Pawan Kherana Amit Shah gi khongsit asi makoina mirai biraba awang nopokta miyamgi mit thakhanaba khongsit ni hairaduna haujik maksu awang nopokki issue amadi an awa ana singdagi BJP singna mamai lathukna leiri haiki Pawan Kherana makha taraduna PM Modi amasung Home Minister Amit Shah na kyar khanna wakat krabasu ngasi phawda Assam gi tai ahom moran matak amadi ti tribe na singba committee singda ST list piba ngamdri yelho prup ki oramba lam bikha lakh 1.5 rom BJP gi lenga ki makhada yenthokuna corporation singi kuthangda yahonkhre Assam gi naha sing thau phangdabagi tunga tunga bofam da thabak thiba chenari masida natana electoral roll dagi yelhomi lakya gi ming mangkiba ure ta thariba singda minimum support prime phanghanaba ngamdri awang nopokta health care gi award palairi masida natana political gi lamda awang nopokku atonbigi machagumna loina biri hairi Amaramda WMC gi yamna chumba wafam ama pukacharke Manipur lenga ki kutta administrative resource lerabasu tholi bedang asigi hawfam adudi khangna chummi haing dabagi matau uli
Manipur lengaki khutta intelligence amasung administrative resource marang kain lerbasu lamdam asida tahi ohum hena tangdu leita daba lerakiba irang asigi horkum adudi lengakna khangna chummi haning dabagi mawong matau uli haina Walmaiti Council WMC na phongdorakre WMC gi secretary general Yambem Arunna khuyek piduna thador pachirol amana phongdorkibada WMC na mamangdi hauna lamdam asida tholi wirang asigi maru oiba issue amasung warasing puraknaba honabada kari karamba khongthang loba yabagi habadu matamatam gi oina Manipur lengaki mahumda phongdokna lakibani adubu state lengak amasung India lengak asi lamdam sigi miyamna amadi WMC na khut tin duna tagli wirang asidagi achumba horkom adu khangna yaningdaba matau utpaga loinana irang asigi matangda makoina mangjongna semkiba sasinaba wari amasung masiga mari leinaba policy framework sing adugi matugina kana amatagi wa tadana adumak tatkani haiduna leptuna leikre thawong asi Manipur lengak amadi state lengaki thabak thoram singda miyamna laina uba phangi WMC na amuka hanna Manipur lengak ta khanghali madudi Manipur gi irang asi India lengak na kukijo group singbu pelhanabagi damak sogalakpa agenda amani masigi maru oiba maram di WMC na thokpa chirol singda hanjina PM Modi da amasung miyamda mayek sengna thamkiba leikre Manipur di thokli wirang asi kukijo group singi khulai paiba militia sing phajin punsinduna control tawduna thamdriba phawba lamdam sida tangdu leitaba purakpa ngamkiroi kuki suspended of operation su group sing asina lamdam sida tangdu leitadaba lehandaba masung balance ki thawdok thokhanbagi khwaidagi chaw maram oiri hairiba reality asi Modi lengana hangjin usinadana natragana khangdaba saduna lei mekai Manipur da tangdu leitadaba hanjilakpa ngamloi hairiba reality asi lengana chumbani haibudu yajabaga loina thabak pakhatlaba matamda Manipur da tangdu leitaba halakadabani hairi Manipur lengana ngarang thokkiba payroll adu wanthok yaudabani haina WMC na lawi leiba president ki lenga asina lamdam sigi ground reality sing yengduna miyamgi interest tangdu leitadaba hajinhanabagi damak thabak torokani haibagi thajaba thamjari hairi masigi loinana Manipur da leiba praja singasu India sarkar amadi Manipur sarkar tawriba pungnamak khangdaba nate madumaknabu ngasi 31st January hairiba numit asida CSO ama oiriba Kokomina sinduna thorom pangtholi amadi rally chatli masimak prajagi kholauni haiba asi India sarkar amadi Manipur sarkar khangbiba fai haijari ka Manipur gi ngasi issue ama oiriba asi kotu ITLF kukijo narco terrorist India sarkar Manipur sarkar issue kyana thalaba Manipur haibu oire marachida kotu yauna kuki organization para tambinaba Supreme Court wakalagani hainasu malem thungamna pawdon makli Committee on Tribal Unity kotu yauna Manipur gi National Highway sing da maitei phrup ki mioi sing tatpada atingba thamliba koki organization sing matik chaba miyamgi oiba para ama tambiba matam oire miyamgi matenga loinana Supreme Court wakatnaba sem sare haina social activist malem thungamgi cherol amana phungdorakli ira masiga mari leinana public free movement gi wakalonda yumpham oiraga miyamdagi kuyek lobagi signature campaign da lamdam sigi yelho phrup pungnamakna saruk yaminasi hairi Kerala sina makhatang hai Manipur da haujik nangliba awa ana kya sida hakthengna saruk yahaning bagi wakalonda lebak sigi miyamda pawjel piba khongsat ama chatki mamang jahi 2025 ki October ani dagi Delhi ki Kutub Minar dagi Imphal tamna khongsalakiba cycle for Manipur peace ki khongsat senapati yoksilakpada kangkokpi haugna chatpa yaroi haina potuna phongna singaltuna press statement ama thorki Miyoi minungsi yengduna hairiba statement asi pung kungamari gi manungda handoknaba kotuda hajarabasu atingbadu hena kansilakibaga loinana numit 15 helam fawba ingchikpagi pawjel puba khongchat adugi matangda ikai khumnaba ulakidabagi thawong amasung constituency gi article number 19 gi makada national highway da miyoi amatana maning tamna chatpagi ayaba hak khungaunaki organization asigi thawong singi matakta matik chaba action lokat piu haina tha asigi anida Hangang PS ki kuthangda kangkupi PS ki office ta ai bachero pisin ki adubu ngasi phawba karimam makhal amatagi thabak lokottaba asina maram oiraga kuki terrorist singna maitei singi mathakta logi wangda chathaba thabak thorom sing makhatana chathadanaba Supreme Court ta wakatuna para tambinaba watkani hairi pangtokadoriba signature campaign singda lamdam sigi naharol mahiro singna saruk yabiu hainasu malem thungamna miyamda pawjilakli Video asibu pawdumbada soikilan kiba yawabasu ngakpigani amadi channel asibu subscribe tawbigidamukta thagappa phongdoksari tung koina miyamgi siba tawba ngamba oijage